30 or 1, 2, 3, 4. 필링입니다. 아이 다투시. ngasiꯒꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯦ ꯁꯨꯝ ꯊꯣꯡꯕꯗ ꯂꯩ ꯊꯔꯣꯏ ꯊꯣꯡꯕꯩꯁꯤꯁꯨ ꯍꯟꯖꯜꯂꯦ ꯑꯗꯨꯅ ꯊꯔꯣꯏ ꯊꯣꯡꯉ ꯕꯣꯔꯥ ꯑꯃ ꯍꯧꯔꯛꯀꯗꯣꯏꯅꯦ ꯀꯣꯕꯤ ꯂꯩꯒꯁꯦ ꯕꯣꯔꯥ ꯍꯧꯗꯣꯏꯅꯦꯕꯀꯣ ꯀꯥꯔꯣꯔꯣ ꯀꯩꯌꯣ ꯁꯣꯏꯕꯨꯝꯒ ꯊꯔꯣꯏꯒ ꯉꯥꯒ ꯊꯣꯡꯒꯦ ꯉꯥ ꯑꯇꯥꯎꯕꯒ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯍꯣꯔꯦꯟ ꯆꯥꯕꯗ ꯈꯤꯇꯪ ꯁꯥꯡꯅ ꯑꯣꯏꯅ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯅꯈꯔ ꯁꯥꯡꯍꯜꯂꯣ ꯍꯥꯏ ꯑꯗꯣ ꯑꯗꯩꯗ ꯑꯣꯏꯅ ꯁꯥꯡꯅ ꯎꯠꯆꯔꯒꯦ ꯑꯗꯣ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯊꯣꯏꯗꯣꯛꯅ ꯉꯁꯤꯒꯤꯗꯤ ꯊꯥꯒꯠꯂꯛꯑꯔꯣꯏ ꯍꯣꯔꯦꯟ ꯆꯥꯕꯗ ꯑꯣꯏꯅ ꯁꯥꯡꯍꯟꯖꯔꯛꯑꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯨꯃꯥꯡꯒ ꯁꯧꯕꯅꯦꯅ ꯎꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯏꯟꯖꯥꯡꯁꯦ ꯆꯞ ꯆꯞ ꯂꯣꯏ ꯃꯥꯟꯅꯩꯌꯦꯕꯀꯣ ꯉꯁꯤꯗꯤ ꯊꯔꯣꯏꯒ ꯁꯣꯏꯕꯨꯝꯒ ꯉꯥꯒ ꯊꯣꯡꯉꯦ ꯑꯗꯨꯒ ꯕꯣꯔꯥ ꯑꯃ ꯍꯧꯔꯦ ꯕꯣꯔꯥꯁꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯏ ꯍꯥꯏꯇꯥꯔꯦ ꯀꯣꯕꯤ ꯂꯩ ꯕꯣꯔꯥ ꯑꯗꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯕꯣꯔꯥꯅꯤꯁꯤꯅ ꯑꯗꯒꯤ ꯃꯥꯏꯔꯦꯟ ꯕꯣꯔꯥ ꯀꯥꯔꯣꯟ ꯕꯣꯔꯥ ꯇꯧꯔꯦ ꯑꯗꯨꯒ ꯃꯥꯏꯔꯦꯟꯁꯤꯃ ꯉꯥꯜꯂꯦ ꯊꯕꯤ ꯈꯔ ꯁꯣꯏꯔꯦ ꯑꯗꯩ ꯀꯤꯍꯣꯝ ꯈꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯨꯝ ꯉꯁꯤꯗꯤ ꯆꯥꯕꯁꯤꯗ ꯃꯌꯥꯝꯅꯁꯨ ꯁꯥꯡ ꯆꯥꯕꯤꯔꯣ ꯁꯨꯝ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯆꯥꯕꯁꯤꯗ ꯑꯣꯏꯅ ꯁꯥꯡꯍꯜꯂꯛꯑꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩ ꯏꯆꯥꯅꯨꯄꯥꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯊꯥꯒꯠꯇ꯭ꯔꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯗꯤ ꯊꯥꯒꯠꯄ ꯍꯩꯇꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄꯗꯣ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨꯀꯣ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯩ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯊꯔꯣꯏꯁꯦ ꯀꯩꯅꯣꯕꯨꯗꯤ ꯌꯥꯎꯔꯣꯏꯀꯣ ꯑꯗꯨꯗꯨꯒ ꯏꯃꯥꯁꯤꯅꯦ ꯑꯩꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯔꯣꯏ ꯃꯁꯤꯡ ꯌꯥꯝꯅ ꯆꯨꯞꯄ ꯇꯥꯟꯅꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯨꯞꯇꯕꯗꯨꯅ ꯀꯣꯟꯁꯦ ꯂꯣꯏꯅꯃꯛ ꯐꯦꯡꯕꯤ ꯌꯥꯏꯀꯣ ꯌꯥꯏ ꯑꯗꯨ ꯑꯗꯨꯗꯤ ꯅꯣꯏꯅꯗꯤ ꯍꯦꯜꯂꯣꯏ ꯑꯩꯉꯣꯟꯗꯗꯤ Mày mà chém mắt hai người tên bạn bữa nay lúa có cho căng gì nhà mình đấy aku cho thầy đó một vàng gầy luôn ở đây đó anh đi mua vàng người hàng mình đã tâm này là tàu đừng đi tàu đã kìa thôi thôi Nằm đập nó nè, không. Má ăn cái gì nó dán trong đi, dán liền là gì nữa? Thay đi. Rồi đó thôi. Thôi cái đâu. À. Ai vậy? Cái tao vậy. Xem người cha biết đây kìa. Má này ăn thằng gì? Đây sudah bikin hanya pada thằng gì là. Kalau bawa. Min kamu jadi dia sama đây sudah bikin orang orang siapa mana ngari orang. Hai tao vậy. Là lúc tao vậy chúng ta này, lại tao sang này. Apa mau di thôi apa mau? Này trong đó. Cái gì phải chăn, có cả phải chăn kìa. Cái thời nó cả cái gì vậy? Rồi. Đây trong này kìa. Ina kailangan mo nang kinampoto. Simbong kailangan galuin ng mga kung ba. Ito. Không tin chăn này. Làm sao cái mau như vậy con. Con đi nữa mà. Con này thế rồi đấy. Đây là anh gì lâu kìa. Nó là như vậy rồi mà. Có được gì? Rồi ấy tự nhiên nhau rồi bạn. Không biết con em. Matamje 좀 나가긴 망하는 타가란 거네. 합다하게 다가게 떠도 좀 먹더래. 아도 타데 좀 타글렀겠네 양님이고. 하루가 잘래요. 내가 하루 설람내나. 아도 타로이 잡에 안 파인자이. Ay, charo yung segundo pang din sinagawa. Charo. Kasi charo na to mo sa. Buồn là cả cao đấy rồi mình sẽ nhảm nó buồn làm
ꯑꯩꯗꯤ ꯀꯣꯕꯤ ꯕꯣꯔꯥꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯎꯋꯦ ꯕꯣꯔꯥꯗꯣ ꯕꯣꯔꯥꯗꯣ ꯌꯥꯝ ꯌꯥꯝꯅ ꯑꯗꯣ ꯑꯩꯅ ꯊꯣꯡꯕ ꯏꯟꯖꯥꯡꯗꯤ ꯃꯍꯤ ꯈꯔ ꯌꯥꯎꯒꯟꯗꯦꯕꯀꯣ ꯃꯨꯛꯕꯥꯡ ꯃꯍꯤꯒꯗꯤ ꯑꯣꯔꯣ ꯍꯩꯖꯤꯜꯂꯒ ꯅꯤꯛꯊꯔꯒ ꯃꯁꯤꯗ ꯇꯧꯒꯗꯕꯅꯤꯅ ꯃꯍꯤ ꯌꯥꯎꯗ꯭ꯔꯦ ꯆꯥꯛꯆꯥꯕ ꯌꯥꯝ ꯊꯨꯕ ꯃꯤꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯗꯣ ꯇꯟꯖꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯝ ꯊꯨꯅ ꯆꯥꯔꯁꯨ ꯉꯝꯃꯦꯕ ꯀꯃꯥꯏꯅ ꯆꯥꯏ ꯈꯪꯉꯕ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯇꯣꯠꯂꯦꯗꯅ ꯃꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯋꯥꯈꯜꯗ ꯃꯌꯥꯝꯒꯤ ꯋꯥꯈꯜꯅꯤꯀꯣ ꯃꯌꯥꯝꯒꯤ ꯃꯣꯠꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯣꯏꯕ ꯁꯣꯏꯗꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣꯕ ꯄꯩꯁꯥ ꯆꯪꯅ ꯃꯇꯝ ꯆꯪꯅ ꯍꯥꯡꯅꯕꯅꯦ ꯊꯣꯡꯉꯝ ꯃꯔꯥꯡ ꯈꯪꯅ ꯀꯨꯀꯨ ꯌꯣꯠꯇꯣ ꯉꯥꯅꯨ ꯊꯣꯏꯌꯣꯗꯣ ꯌꯣꯠꯁꯤꯟꯕꯗꯣ ꯄꯥꯝꯃꯨꯏ ꯑꯩꯈꯣꯏꯗꯤ ꯇꯝ ꯇꯝꯁꯨ ꯕꯣꯔꯥ ꯆꯥ ꯁꯪꯖꯦꯟ ꯊꯧꯔꯣꯏ ꯆꯨꯞꯄꯗ ꯀꯣꯟ ꯊꯦꯡꯒꯗꯕ ꯃꯤꯕꯨꯗꯤ ꯂꯩꯔꯦꯗ ꯀꯥꯔꯣꯟ ꯕꯣꯔꯥ ꯑꯃ ꯂꯧꯒꯦ ꯍꯥꯏꯌꯨ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯌꯦ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏ ꯌꯥꯗꯦ ꯃꯊꯟꯇ ꯆꯥꯛꯁꯪꯗ ꯇꯣꯉꯥꯟ ꯆꯥꯔꯤꯕ ꯅꯣꯡꯃꯗꯤ ꯌꯥꯎꯗꯤ ꯌꯥꯎꯍꯜꯂꯛꯀꯅꯤ ꯌꯥꯝ ꯋꯥꯔꯛꯀꯥꯡꯅ ꯋꯥꯔꯛꯀꯥꯡꯉꯗ ꯋꯥꯔꯛꯀ ꯇꯣꯡꯉ ꯊꯣꯛ ꯆꯨꯝꯒꯤꯔꯥꯟ ꯆꯥꯕ ꯋꯥꯔꯛꯀꯥꯡ ꯍꯥꯏꯔꯒ ꯃꯑꯣꯡ ꯃꯥꯟꯗꯅ ꯋꯥꯄꯟꯁꯦ ꯑꯀꯥꯏ ꯑꯇꯣꯏꯒꯤꯗꯣ ꯃꯇꯣꯡ ꯂꯧꯊꯣꯛꯑ ꯊꯝꯍꯧꯔꯒ ꯍꯨꯟꯇꯣꯛꯄꯤꯕ ꯃꯇꯣꯡ ꯈꯔ ꯌꯥꯎꯕꯅꯦꯕ ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯕ ꯃꯁꯥꯅ ꯐꯦꯡꯉꯦ ꯈꯟꯅ ꯂꯩꯔꯕ ꯐꯦꯡꯗꯣꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯪꯗꯦꯀꯣ ꯅꯠꯇꯦ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯁꯨ ꯐꯦꯡꯉꯅꯤꯌꯦ ꯑꯩꯉꯣꯟꯗꯒꯤ ꯈꯥꯏꯔꯛꯑꯕꯨꯛꯇ ꯐꯦꯡꯒꯅꯤ ꯍꯥꯏꯕ ꯐꯦꯡꯒꯅꯤꯌꯦ ꯑꯁꯣꯝꯗ ꯄꯩꯈ꯭ꯔꯦ ꯃꯥꯅ ꯈꯤꯇꯪ ꯂꯥꯎꯕꯩ ꯑꯩ ꯉꯁꯥꯏꯗꯒꯤ ꯊꯔꯣꯏ ꯉꯥꯛꯇꯅ ꯆꯥꯔꯤꯁꯦ ꯑꯩꯒꯤ ꯌꯦꯂꯥꯡ ꯀꯤꯍꯣꯝꯕꯨꯗꯤ ꯑꯩꯈꯣꯏ ꯀꯤꯍꯣꯝ ꯃꯆꯥ ꯑꯗꯨꯝ ꯀꯥꯡꯗ ꯊꯣꯛꯄꯗꯨꯁꯨ ꯆꯥꯅꯤꯡꯉꯤ ꯁꯤ ꯀꯤꯍꯣꯝ ꯑꯃ ꯃꯃꯤꯠ ꯂꯥꯎꯕꯤꯗꯨꯅꯤ ꯁꯤꯜ ꯑꯩ ꯍꯥꯎꯇꯦ ꯁꯤꯗꯤ ꯀꯟꯁꯨ ꯀꯟꯕꯅꯤ ꯃꯁꯤꯡ ꯃꯥꯟꯅꯗꯧ ꯇꯧꯋꯦꯕ ꯑꯃ ꯃꯆꯥꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦꯕ ꯑꯗꯣ ꯂꯩꯌꯦ ꯊꯌꯣꯡ ꯀꯤꯍꯣꯝ ꯑꯃꯅ ꯁꯨꯛꯆꯧ ꯑꯃ ꯂꯩꯌꯦꯕꯀꯣ ꯍꯥꯎꯋꯦꯕ ꯃꯐꯝ ꯃꯐꯝꯗ ꯏꯁꯤꯡ ꯃꯆꯨ ꯈꯔ ꯐꯛꯇꯦ ꯍꯥꯏꯈꯤꯕ 이생 닭다가 이놈 있다 이거 무슨 이거 맞지 남자 이생 타고 와우 아시아를 못달래 나오면 타로 야올바 야오에 냉장고로 들어 아이고 왜 여기도 무슨 야오네 눈도 걷다 오르네 이거 위로네 마카로니 생이 있는 떠오르네 아이유수가 타네 야로를 비로하이스 아이는 하루 동야오리 합타고 가게 돼 합타는 거 하시네 저야 저희 떨어서 현재로 시작 현재로 많이 지금 똑같이 시 쉬지 사이 땅으로 여기 맛이 반전은 깎대 하시면 이탄 부터 거지 그때 양은 장은 못 돼요 아 맛이 나서 라스트 목시로 페인가 그거를 싹거리네 nhà để chưa tính thôi có trong máy cài nữa rồi 다비제 자 원이 멀리엄 나고 나오냐 오케이 냥 관자로 누가 thế này này anh chị ăn 오빠이 ya mày bận mai số ya mày nhỉ 오빠이 레로 해거든 cái ya mày hả mai số mai này là mai không có 난감하다 ya mày hả mai số 양양다 뭐 말아 cái này ya 손가 손 뭐 말아 또 가가 미지오니
ꯑꯩꯅꯕꯨ ꯌꯥꯝꯗ꯭ꯔꯕ ꯈꯪꯗꯦꯗ ꯌꯥꯝ ꯇꯜꯂꯦꯍꯦ ꯌꯥꯝ ꯇꯜꯂꯦ ꯑꯩ ꯐꯅꯌꯥꯝ ꯆꯨꯞꯈꯤꯕ꯭ꯔꯥ ꯈꯟꯕꯅꯦ ꯑꯩꯒꯤ 36 Nanti haraurano. Nang mano tari. Yadi. Ay sim sage. Kauna. Sana ni pupuisi. Mana nang si jaba. Ko ja ko man ga silli ga da wai sang na pien ga. Tok thara sa ga na si di song sa. Mayam. Ngasi tharoi masim thina re loi gre. Cha loi re. Kon song ga le ba ngang sa pe. Ahan gi di excuse on big re song ga ya. Jang pa na im jang jang ai dro. Nên có câu tấu gạo rồi. Thôi ra tôi bị nó pin nó xuống thôi rồi mà tí nè. Mane. Ôi thì em tại. À đây đó. Số máy nó quay vào tay xả cái nông thảo độc số sản xuất mình tháo cái lại rồi. À đây nè. Là xí cái mà tăng xoay đây cái video cho lời sân ra cái mày mà thân cái video đó sẽ mày ăn sống nông ai gì nó đâu rồi. Bye bye. Anh đi nó tàu rồi sorry. Bye bye.